Kangpokpi district ki Kangchuk Gelzang subdivision ki manung chanba khun kharada Manipur police ki DG 𝐍𝐄𝐿 𝐀𝐍𝐀𝐋𝐘𝐈𝐒 ki Security force ki kangbuna pak sana operation chathabada khulai mayam phangkibaga loina na mioi khara su phagat khraba pause yaure cha pause ki mari lenan lakchaning bo from di asigumba haidi operation kai ka chatharak pa ekoi DG yauna masama yauna chatharak pasina khongthang asina ekoi ki ultimate solution amadi phangadra haibagi wafam dun kari habini yosa asani hope ni 2023 May 3 tajida sigumba asa mayam si tawham thokpa ki kick down tawba adum dhap ta tawleiba already lak ta helicopter na hing tawna khonjanna pusanna tumam chabam khangdawi pusangiba mayam leidana hoji su cobra ga la edaine adu cobra adu la agan am kari tawduiba haibadi adu koina kanani manipur daga tholaiba irang ji 1949 dagi hauraga thola abani kana 50s gi matam dagi red guard leidana irabot gi matam dagi mathang samdarak tan ngasi bhobuda pien da bagi kano si la abani whether merger du annexation oigera aina koina khara thamai je root causes kano mayam se aikoina kano yeng bagi wani aduna ngasai gi annexation oigera merger oigera madu kanoni yaning da ama atawdana madu thola khrabani aduna 60s gi matam da 70s gi matam da madu gi mayam la ibani adigi amu draconia lo tada gi asfa gi kari mayam thamjallaga adi ek ngasai gi kana merger du da gi parsi state da gi union tori thina namjallaga dum lakwa ngasai gi mayam sengna melen bharat ki state atai gi na sakhna bhi kana daga lakpagi kana da pura amaga di issues mayam sing gi leram do yai hainari duni aduna sigum mayam sigi ngasai gi neglected the marginalized tawba inthok thawoina khandabagi mayam lakwa aina kuina la ita za ka shunate siguma mayam gi machit mayam step motherly treatment haiba tare ko magi citizen amani yang to mayam do adugi mayam di causes mayam aduna pienda mayam duna tongan civil gi upai den ta arm struggle kari sangna rakhiba gi wari mayam duneba anyway housing na amuk hari ba posak mayam sing asida lakama tamda terrorism gi thabak ase me ko 3 day 2023 gi patala chatharaga lahe haiba sagoi na khangi bane sida sokto tawdana ngasai yamna miyam sida open secret proxy war ba tawre manipur thugaina ba sille ga na haibi keno ma lai bani ana sigi marak asida da hojik security force sigi marak tagi nauna amuk akan operation chathara kui wari duni hojik puthore iba poina sina singan tana tawram gadabani haibani da tawri si kanoni kan phati aphai haibani da pinda bagi kan sumngang buduni ngantana 2023 dagi tawramagadi micham kaya gi punsi kalamgani haibani da shanti su na hana la amani haibani da terrorist ki maham piram dragadi nomoi suka kamna da ba mayam amate kanong su suspension of operation jibu kari operation nomoi to sen khaibagi la kari khulai amta kamna da ba kanu jingjibu arm group sing adubu suspension tawre na hawila hajin bangamaga tawri bani state sarkar na resolution akoi suspension suji hantu e hai ra ba yaroi hantu pa yaroi na tawraga ngasai gi central namda thamjallaka na ngasi singum irang mayam si dum tholli bani adum akoi na si open kanoni hai bani da aduna hadiba terrorist ki kanu mayam sing ado nai khai bagi thabak asidi akariam ani adu ngarang tawri do adu phai haibani da ngantana tawrangdawni haibani da adu sileraga thama chahi ama taw asum tawrudabagi phim ma durana hayeng ji taw hangsi taw mayam phani haibani da marak sita sida ama thamningina kamnari banung mai thoi ba makhon adagi magi am sophisticated oiba yamna automatic oiba rifle kamam ka kana tawrakan phagal li banung mai sina akoi gi su bigumba adagi kanugumba birenumba kana ta su put pasi si yong na paza ji minam manu toksinara no haibani da ta ayana paza ji hri kanuni prithvi ji khungang amag oirabani haibani da aduga kai operation da phari manung mai duga sai kapna ba da siriba khonariba dagi adui matik ka tawriba mayam sing aduga tongan samudra ga langhom ga adudagi nungui kenu sing du pa phasida phari ba nungui sing du adu pa adudi kanoni haibani da thokri thodok mayam sing si yam suna da thabak satan bagi nga tan bi use ka pagi kenu mayam du phara kanda kan tawdu yaroi haibani da seng toksan na ga no haibani da si mayam se
anyway ꯊꯕꯛꯇꯨ ꯐꯩ ꯇꯧꯕꯗꯨꯗꯤ ꯑꯩꯈꯣꯏꯅ ꯐꯣꯡꯗꯣꯛꯏꯕ ꯄꯦꯟꯗꯕ ꯃꯌꯥꯝꯁꯤꯡ ꯑꯁꯤ ꯃꯤꯌꯥꯝꯒꯤ ꯄꯦꯟꯗꯕꯅꯤ ꯈꯜꯂꯀꯥꯟꯗ ꯃꯈꯥ ꯇꯥꯕ ꯑꯣꯄꯔꯦꯁꯟꯁꯤꯡ ꯌꯥꯝꯅ ꯇꯦꯛꯐꯨꯜꯂꯤ ꯌꯥꯝꯅ ꯍꯩꯁꯤꯡꯅ ꯑꯩꯈꯣꯏꯒꯤ ꯀꯩꯅꯣ ꯆꯠꯊꯕꯤꯌꯨ ꯃꯤꯌꯥꯝꯒꯤ ꯁꯄꯣꯔꯠꯁꯨ ꯂꯥꯛꯀꯅꯤ ꯁꯨꯃꯥꯏꯅ ꯊꯝꯈꯤꯀꯣ ꯍꯣꯏ ꯊꯥꯒꯠꯆꯔꯤ ꯑꯣꯖꯥ ꯑꯗꯨꯒ